अहानबदा मरुइबा पाव मणिपुर थोक्लिबा इरांग असिगे वारिशिन पुरकपदा हेनो कुमांग चौशिनबा नाकल अनिमकी ओइना वारी साबा होरे हाइना चीफ मिनिस्टर नोंथोमा बिरेना फोंदोक्रे Ngarang El Hengzol Kuldagi Security Force na Fagalakiba Kuki Lalong Amagi Maruiba Kader Ahumadu NIA gi Akanaba Charter Plan Amana Delhi the Bukre. Manipur lenga ke Minister Amana Rahul Gandhi gi matang da thamkiba wafamadu political major oiba watpani haina MPCC gi Legal Department gi Chairman Sanozam Siam Charan na funduratli. Kunmari Suba National Fish Farmers Day gi thawram ngasi ICAR Research Complex for NEH Manipur Center na sinduna Center sigi campus ta pangtukre. The Manipuri University Students Union ke Mahiru Singh na ngarangdagi changsilakiba kuthang chara henbagi khongjang makhat chathari. Amadi Jiribam Kangpokpi Churachandpur Amadi Kakching District ke tongan ba mafam singdagi security force na kutsukulai kamaro pagatnong kre. Times of Manipur gi numidangi Manipuri pau meeting tabiri bapumna makpu CHAPLINA MAISNAM nai kokna kramsari hauzik pau sandona pizari Manipur da thokliba irang asigi warishin purakpada hena kumang chausinaba nakal animaki oina wari saba hore haina Chief Minister Nongtoma Bilena Fundokre Nitaipa Chutektala Thamba Sanglenda Ngarangdagi Chatharakiba BJP Manipur Pradesh ke Extended State Executive Meeting da Sarugyaba Lakiba Chief Minister Nongtoma Bilena Wafam Masi Paumi Singha Fundokibani Meeting adu loiraba matung Paumi Singha Unabamada Chief Minister Nongtoma Bilen Hai Irang asina maram oiraga BJP Manipur Pradesh ke Extended State Executive Meeting asi matam kuina pangthoktan lakibani Mifam asida Manipur ge hauzik oiriba fibam asigi matangda kupna khanakhi loinana Prime Minister Narendra Modi amasong Union Home Minister Amit Shah gi makhada irang asiga mari leinana paikhatpa thabak thoram sing review tawki irang asigi warishin puraknaba hauzik nakal animaki oina wari sanabgi thabak chathaba hore State asida mahusagi tangdu leitaba fibam adu kumang chaushina purakpa ngamnaba amadi makhataba irang thoraktanaba ngasigi mifam aduna achetpa warep khare lawki Relief camp amadi inmate singi fibam yengshinaba Works Minister Govindas Konthozamna Chairman oiba committee adu hena pakthok Chauthokna Thabak Tauba Yanaba Subcommittee Kharasu Semle, Haidiba Subcommittee Sing Asina Tongan Ba, Relief Camp Sing the Chatuna Inment Singa Wari Watai Sanaba, Sananaba Mipam Asina Makatana Warib Loki. Paumi Singa Unabaduda Chief Minister Nongtoma Birena Makatan Hai, Manipurda Prime Minister Kauba Netroga, Kaudaba Haibasi, Fibamgi Maka Pongane. Manipur ge oiriba fibam masida Prime Minister Narendra Modi Manipur da lakfam thoi haibasi Congress Party ge oiba wakalone adubu Bharatiya Janata Party ge oinade pungkun mare Prime Minister Narendra Modi ga pau faunadna mahaki lamjing makhada mathau taba thabak thoram khuding mak pangthokle Hauzik Manipur da paikhatliba relief ke thabak thoram security ge checks and thorang ana lying amade development ka mari leinaba pumnamak Prime Minister ge instruction makhada pangthokle haina Chief Minister Nongtoma Birena makatana phungdokhi
Panba yabadi ngarang deki chatharakiba BJP Manipur Pradesh ke Extended State Executive Meeting asida Law and Justice amasung Parliamentary Affairs ke Union Minister of State Arjun Ram Meghwal, BJP Manipur ki in charge Dr. Azit Gopare Apigani Gopchare, MP Sambit Patra, Rajya Sabha ki member Ningthau Sana Chawba Semba, Lengaga Sida Yauba BJP ki Minister amasung MLA Kharana amadi BJP Manipur ki Karyakarta Kyana Sarukya ki. कोई extended executive party की meeting ni matam sang na irang sina so koi tawbang amakdaba ado sidaida honorable minister law and justice Meghwal ji lae adagi hanak nauna MP kakraba koi Samit Patra ji koi knowledge region ki coordinator aduga koi ki prabhari Dr. Ajit loina yauna koi hamani honorable minister MLA mayam karikatar sing yauna Masidai koi ki honorable prime minister na ahumlok subo na prime minister wera ki bagi koi appreciation tawi aduga Manipur ki hujik woi reba issue si masidai da koi nakal ani makki wari watai sabiri haujo ore adu hena khara speed up tawr kanda atuba matam da stage da peace porang na ba aduga makhata na irang thokna bagi step akan malohot nanna bagi aduga bagi koi resolution yauri relief camp da kaida leiba mayam sigi phibam yangchan na ba koi ki committee sub hana committee malai honorable minister Govindas ki makhada adu hojik sub committee ani huma muju sema kanda kem mayam nisala kanda kari personally interact ongna bagi hana su tawri thrat lakh poduna mathe khra lepani adu amuk committee do sub committee do khra chauthoga mona makha sathanaba adu guma sing khra lowe Ngarang ayuk angan bada Manipur Police amadi CRPF ke combined team amana Kangpopi district ki New Kaital Manbi Police Station na konba El Hengzol Khulda chatakiba search operation amada fakiba kuki lalhawlob amaki yamna maruiba kadar ahum adu ngarang numitang NIA gi akhanaba charter plane amana Imphal gi Birtikendruzit International Airport gi Delhi da pukre hari NIA na Delhi da pukraba kadar ahum adudi Thongzal Haukep atopaming Thangboy, Jangowlen Khongsai atopaming Gowlen amadi Jangminlun Singson atopaming Frankini makoi ahum ase hojek lamdam asida thokliba irang asida haktheng nana chenaba miyoi singni haidi press na phongba pawm ki machung inna ngarang numitang pung 10:10 rom taba duaida makoi ahum NIA ge akhanaba charter plane amana Delhi da pukibani haidi panba yabadi makoi ahum dagi security force na AK rifle ani MA1 MK3 rifle ama SBBL ama kapayariba nomai maru kaya amate atopa khutsu kulai kya ama afagat khibane Opposition leader Rahul Gandhi ki Manipur Khongchet ka mari leinana Manipur lenga ke minister amana tongan ba wafum kaya phongdo ki badu political matter oiba watpani haina MPCC ki legal department ki chairman Sanauzam Shyam Charan na phongdurakli wafam asi Manipur lenga ke minister amana Rahul Gandhi ki Manipur Khongchet ka mari leinana ngarang media da thamkiba wafam singi matang da react tawbo oina ngasi Congress bhavan da pangtokpa pawgi mifam amada mahakna phongdo Paugi mifam aduda Shyam Charan hai handakta loishin kiba taranipan suba Lok Sabha Mikhal ga mari leinana Congress na puthokiba party asige manifesto da Manipur thogaina bawapam palli haina BJP Manipur na maral siri Congress ki manifesto da yauriba wafam adumakte Manipur da thokliba irang asi reconciliation commission ama semlaba matung state asige miyamna yanagadaba mongda political amasung administrative settlement puraknaba hotnagani haibani wafam asida thazaba thamnaga ITLF na opposition ki leader Rahul Gandhi da memorandum pishin kibani Memorandum aduda ITLF na Pallibasi Congress ke manifesto da thazaba thamduna Manipur miyamna yagadaba socio-economic amasung political gi goal adu phanghanbiyu haibani masigi ona teinabada Congress party na separate administration da sogatli haina minister amana thamkiba wafam adu laibak thibani haina mahak phongdoke paugi mifam aduda Shyam Charan makatan hai
kuki lal holup singa su chatnaramba se congress na lengak pairingai matamdane adubu su chatnabana maram oiraga state asida misimina thokle hairabadi hauzik leiriba lengak asina kuki lal holup singa su chatnararoi haina lauthokpada kari akaiba leibage lengak haibasidi amana amage makha samtharakpane lengakpa hitraga congress party da tainabagi machat ase thadokpa chungane leibak senaraga leibage mahut lengak londa kok thadadna khundaminariba furup khudingmakke yaifanaba thabak tawbana achumba khongthang oigani state asida mapung faba lengak lon ama lehanbiyo manipur asi mapi mapa leiba state ama oinaba senbiyo haina sham charana makata na phondukhe. In order to achieve our socio-economic and political goals, kanana haiba indigenous tribal leaders forum na haiba ne base economy socio-economy amasung political goals phangnabagi damakta political settlement stipulated in the Congress parties manifesto must be fulfilled. Congress party manifesto the yawri bapoto Maduda Equina Tajava Tamaga political settlement Amagi Makada political goal of social economy. We don't know about Honabi Kani Haibagi, I could Tajabat lay Haibanava. What do you mean by that? Congress was at the Yawriba, Nyai Patra the Yawriba Wafam Achi, Equina Taji, Maramaduna, Karigumba, Nuna Adu, wherever. They pass in Abadi, I call it a Maki. I call it social economy, political goal. A Sidista. Perhaps never piggy have to PBU high in there. Kunmari Suba National Fish Farmers Day gi thauram ngasi ICAR Research Complex for NEH Manipur Center na Sindana Center sigi campus ta pangthokre tongan ba district singdagi lakpa ngami amadi lam asida thabak tawriba expert amadi scientist kaya ga loinana pangthokiba Kunmari Suba National Fish Farmers Day gi thauram adu ICAR Research Complex for NEH Manipur Center ga ICAR Manipur Center gi KVK Singa khusam naraga pangthokibani thauram aduga mari leinana CSIR North East Industrial Scientific Technology NAS Lamphel Patke Chief Principal Scientist Dr. Huidrom Bir Kumar Hai ngasidi hiram khudingmak science and technology ga loinana chatminna yadre Manipur asi nga yamna pamna chana balamdam amane mamangai dati lamdam asida pothokpa nga gi pothok khaktana chaba konarame adubo hojikti mi yam khalakpana maram oiraga Manipur da pothokliba nga gi pothok asina chaba konaraktre maram aduna nga gi chathok marang kaina pothoknaba mari leinaba sing amati ngami singna kanna honaba amachangi loinana ngami singna nga yokpa matamda haktheng nana thengnariba sing adu expert singda khanghanba mathau tai Hauzik state asida nga gi machinjak asi mapal lamdagi pusilakle masida lakliba wahangdi aikoi bio resource sing ningthina leiba lamdam masida aikoi gi oiba nga gi machinjak puthokpa amadi semba ngamdriba asi karigino haibasini aikoi gi pai pu sing da leiram leba losing adu ningthina yokatuna ngami amadi scientist sing kokchung sin aduna nga gi machinjak puthokna bahona se masida ICAR Manipur Center nasu achoba thodang lobiyo haina magna makata ki any fish farm fish feed ama develop to haibase kasu yamna luwa pot na tem very simple akoi da leriba resource ma'am akoi na loina ma khange hairiba resource ma'am sinji scan tor matung da screening tor matung da possible oigani habi formula kara combination khar tor matung da develop tor matung da then we can do scientific analysis if it is a proof beneficial we can develop a technology ma lerga de koi start to be ai koi asai gi mapan de gi raw material pusala kan da fish feed sabadu so dum carry to bio by the way we need to develop our own technology which is india ji matam khari matung da koi develop country ma oigane na kan tauri which is india gi my policy se te kisnate indigenous technology ma'am se promote to bane swag areas is the so roles until and unless akoi gi indigenous knowledge indigenous resource ma'am se promote to dragadi akoi dum pot leiraga
persist torka na hingbagi akoigi stage amada lak bhai tare. All the fish farmers are also scientists. Kaino the really ground the work to very di sin housing ne. Madu da thengna ba difficulties me ama scientists me am da paudam bio. Then madu akoina science na kok thatar matung that can be solved easily. Thauram maduga mari lainana ICR Research Center for NEH Region Manipur Center ke Principal Scientist Dr. CH Basudana hai ngasi pangthokliba thauram ase maru oina ngami sing pongning thauganaba amadi makhoibu ikai khumnaba utnabagi wakhalonda pangthokpane ngasi thauram asigi sarukama oina ngami singi skill hengat hannabagi wakhalonda National Workshop amaso pangthokli lebaga sigi oina kumja English ngani supna kunungdoidagi hauraga nga puthokpagi thamliba pandamasi hectare amada nga kilogram lising mga puthokpane masida hojik Manipur gi oina hectare amada nga kilogram lising ama chamnga dagi lising ani fawba khak puthokpa ngamle nga gi chathok hena puthokpa ngamnaba apaba makhal gi nga macha puthokpa mathoktai masigi damak state asida brut bank sing matek chana thamba change loinana ngami singda anoba makhal gi nga loibagi losing pibaga loinana nga gi machinjak puthokna ba honaba mathoktai haina mahakna makata khi This is a healthy kanoni this ni item ni aduga farm innovators se farmers in cultivators singina innovators ni gaina high team dai gona workshop tawjari bagi maram je ekoi focus se koina farmers ta ayamba moigi development moigi skill development moi knowledge development the focus tawraga koina sigi kanu se event se ngasi gi kanu se celebrate tawjabani aduga ngasai aina brood bank kaina panjagi baduna ekoina akhoi nga gi production gi productivity hengatlan ba haibase nga da khoi thadariba nga adidi culture tawriba nga sida yam maru oibanina aduga seed production se yam seed afaba quality seed macha phangbasine ba yam important origin Manipuri kanu sida husik se aduga pitchu one of the kanu ni important sector ne adubu khoina seed si yam afaba seed phangge hai taragadi nga macha phangge hai taragadi akoina brooders e yam well phajana develop to batai ba systematically aduga kanu se masa phan batai brood bank afaba lehen batai ba nga ma pije afaba phang taragadi akoina nga macha se ju yam laina adege afaba makhal gi nga macha sing akoi puthokpa ngamgani ba ngasigi thauramadu thoidok hendokpa ngami singda sel yauna citation amadi certificate piduna ekai khumna khi loinana tongan ba ngami singda nga macha yauna nga gi machinjak amadi nga yokpada changba polam singsu khusina khi thauramadu gi sarukama oina matsya mela haina mingthon ba nga gi mela amaso pangthokhi loinana face for healthy dish farmers as innovators and cultivators haiba hiramda nomugi oiba national workshop amaso pangthokhi Regular Vice Chancellor Registrar Amadi Mathau Taba Staff Singh Hapu Haibag Demanda Danamanjuri University Students Union Ge Mahiri Singh na ngarangdagi changsil lakiba Kothang Chara Henbagi Kongjang Makhat Chathari Kothang Chara Henbagi Kongjang Adu Ngasisu University Asige A Block Ta Mahiri Kundrom na Sarukyaduna Chathari Kothang Chara Henbagi Kongjang da Sarukyaba Mahiri Singh na Press Ta Fungdorapoi Matung Inna Kongjang Asi Makoi na Taliba Demand Asi Fungdriba Pauba Chathaki Gani Haidi Danamanjuri University Students Union Ge Liching Makada University Asige Undergraduate Postgraduate Amadi PhD Ge Mahiri Singh na Regular Vice Chancellor Registrar Amadi Mathau Taba Staff Singh Hamnabagi Demanda Kongjang Asi Changsil Lakibani Loinana Ngarangi Kongjang Aduda University Asige Makada Leiba College Singh Matam Kaktana Shutdown Towa Yauna University Asige Vice Chancellor in charge Amadi Registrar in charge Mahiri Singh na Taliba Demand Fungdri Fawba Boycott Tawgani Haina Lautok Kibani Hoi ngarang dagi hudokchagi ba hoi hunger strike UG PG amri PG punna ngarang gi ek dagi hudokgi ba hunger strike ado khoi husi makha chata jari maram di khoi gi sarkar gi side concern authority dagi khoi gi positive response habdu phangjadri aduna makha tana chata jagi ni masida tholokpa daita aputapun mak concern authority na ju pubine ba hajari masi phawgi positive response habda khoi gasi newspaper lo thinga jabada VC anauba regular VC ama appoint taunaba advertisement thingaje adubu hoina
ꯃꯃꯥꯡꯗꯁꯨ ꯄꯟꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯔꯦꯒꯨꯂꯔ VC ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯃꯗꯤ ꯅꯝꯖꯟꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ PG ꯑꯃꯗꯤ UGꯁꯤꯡꯒꯤ ꯁꯤ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯣꯛꯄꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯠꯊꯖꯔꯤꯕ ꯍꯪꯒꯔ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯒꯅꯤ ngarang namidang kugi khulai paibasingna akanba mongda landarakhiba Jiribamgi Mongbung khulda ngasi ayuk security force na search operation tathabada khusukulai kya fagat pangam khre presna fangba paumgi matung inna ngasi ayuk Jiribam district ki SP M Pradeep ki supervision makada Jiribam police station ki OC Sagapam Ibotombina Luchingba special mobile patrol unit 39 Assam rifles Marfutaret Suba CRPF Battalion, Kun Suba CRPF Battalion ge combined team amana Mongbung Khul question dunat tham laba matung thiba humbagi thabak adu chathakibane maduda kuki khulai paiba singna sizinaramba country made single barrel nomai ama 12 bore single barrel nomai ama maru kun empty cartridge marfu mari live ammunition kuntra mapan assorted cartridge nifumanga magazine ani wooden butt ama local made bomb ama IED fuse turret wireless set ani mobile handset nipan bulletproof jacket ahom bulletproof plate ama amate atei polam kya recover tobangam ke haina powers na makatari combined security force ki team amana ngasi Wangu police station gi manung chen leiba pangaltabi Chinkagi Tamnapa Chingda Tiba Humbagi Tabak Chatabada Tongan Bakusukulai Kya Fagat Pangam Kre Police Tagi Fangba Pau Amnahai Kakching District Police Wangu Police Station BSF K Chamu Kuntrama Toy Suba Battalion Kontra Tarit Suba Assam Rifles Amade Kakching District Police Commando Apunba Team Amana Chathagiba Search Operation Aduda Misfire Oikraba Cover Yauba 81mm Mortar Ane Misfire Oikraba Cover Yauba high explosive 51mm ge mortar ama detonator yaudaba 36 and explosive granite ahom Baofeng handset ama helmet ani bulletproof vest mari camouflage kangrao ahom camouflage furit ani camouflage t-shirt ama smoke granite ama amade kapayariba maru kayaga konana pump action gun mari fagat pangamne haidi Faraba Kutlai Singh Ado Makataba legal action lokat nabagi damag Wangu police station na sinakray na powers na makatari. Security force na Kangpopi amasung Churachandpur district tagi masing yam laba kutsu kulay kya fagat pangam kre police tagi fangba pau amanahay Kangpopi district ki manung chenalaiba ke langnom khulgi chingsang sing datiba humbagi thabak chatabada tongan ba kutsu kulay kya marum fagat pangam ke fagat laba kulay sing adude carbine machine gun ama 12 bore country made nomai ani 303 rifle ge magazine ama high explosive 36 hand grenade ama 80 WP smoke grenade ani stun grenade ama Baofeng radio set ama kapayariba numai maru kunmatoi amade blank round mapani haidi nakalamaromda Churachandpur district ki Saikot village ke manung chanalaiba YC Hilda Tiba Humbagi Thabak Chatabada single barrel country made rifle ama improvised heavy mortar ahum 70mm live cartridge bore mari empty cartridge bore ahum amadi improvised mortar ge empty cartridge ani fagat pangamle haidi Paris Olympics 2024 ge Indian contingent da Saikhom Mirabai Chanu yauna India ge awang nongpok state ge sanaroi mari yaure Awang Nongpok State ki Yauraklaba Olympian Singh adude Manipur ke weightlifting da Saikhom Mirabai Chanu Assam dagi boxing masana da Lovelina Vorgohain Indian women hockey team da Mizoram dagi Lal Remsyami amasung Bichu Devi Kharibamning Netaji Subhash Chandra Bose ki tung induna ningtamba India amagidamang British ke mayokta lanteng nakiba freedom fighter Hemam Nilamani ki chamakun akigani chamatarani thoi suba mapo kumon ki thoram ngasi Moirang College ki mini hall da pangthokre
Hemam Nilamani Foundation Charitable Trust amasung Moirang College ke Internal Quality Assurance Cell na sinduna pangtokiba thauram aduda Moirang Assembly Constituency ke MLA 8 Santi Hemam Nilamani Foundation ke Chairman Dr. Hemam Priyo Sakhe Moirang College ke Principal amasung Foundation Nasige Secretary Enjoy amasung RIMS Blood Transfusion Medicine ke Associate Professor Dr. Pratimana Maru Oiba Mitungnan Singh Oina Sarukya Ke Lekidraba Hemam Nilamani ge photo da haikat lekat tambana Maru Oiba Saktam Oikiba Thauramatuda Moirang AC ge Manung Chen Labor School Sing the Ge Chahi AC Class 10 amasung 12 ke examination da Singthaningai Oiba Mong da pass Tokraba Mahire Kyada Sel Gimana amasung citation Piduna Pukning Tawake Loinana Mioi Humpu Romna Blood Donation Tawaki Kem Amasu Pangtoke Thauramatuga Mari Lainana Moirang AC ge MLA 8 Santin Hai Hemam Nilamani amasung M Koireng ani ase Moirang da Poklam Drabade ngasigi Moirang ase Leiram dabasu yai Ahal ani asina Moirangi amade Manipur ge Chaukat Thaurangi Thabak Thauram Kyada Mangjal Thana Chen Chonglame Lai Oikraba Ahal Hemam Nilamani na Mahaki Yum Pauba INA ge headquarter oina Pitok Lambane Mahakna Manipurda Cooperative Society Linkat Lame Board of Secondary Education Manipur Sisu Mahakna Hotnarambagi Mahina Lekibane Mahak Moirang Multipurpose Higher Secondary School ge founder member Amasuni Moirang Amsung Manipur ge Ladyba Culture Amadi Traditional Sing Asi Yokatnaba Hotnabidasu Mahakna Achoba Thodang Loki Haiki Vishnupur District ke Manung Chanalaiba Lifesoy Relief Camp to Changza from Lowriba in Med among Rang Tauri Yalaga Masama Tanta, Sizana Ba Hotna Ramagi Todok Aduga Mari Lainangase, Imagi Mairana victim Oiraba Mui Aduga Unaduna, Angamba Sel Gimating Pankre, Tengbang Piba Aduga Mari Lainana, Lifesoy Relief Camp ta Masama Tanta Tauri Yanduna Sizaki Toramba Mui Aduna High. Irang asina maram oiraga relief camp ta hek leirak padagi ngasi fawba thabak supam khang dabana senthok lambi amata leirak khide masina maram oiraga nupi angang sengge maning thunghanba ngamlaktaba amade pendaba kaya leirak pana masa mathanta sizana ba honarak pane adubo miyamna Kanbi Badagi Ngasidi Anoba Mopok Ama Fanghanbire Loinana Imagi Mairagi Thomi Sing Lakbiduna Mahakpo Hingnabagi Thona Ama Hapiba Se Nungai Bafawi Maramaduna Manipurgi Tongan Tongan Ba Mafam Dahang Ba Relief Camp Sing da Changsa from Loriba Inmet Sing na Society Toge Haina Kanbigano Aikoi Amata Oina Pun Sinduna Thona Lena Hinminasi Haina Mahak Namakataki Panbaya Bade Ngarang Laisoge Relief Camp da Society Tong Naba Honaramliba Masagi Chahi Kuntaret Rom Suraba Myoy Ado, Mamang Chahigi Me Tang Ohumdege Torakiba Irang Asinamaram Oidaga, Churachan Purge Saiko Tage Lanja Lakpane. Arang Han Aigi Todo Gama Tokibado, Mado, I Noto Badagi, I Wakan Titu Badagi, Tokiba Todo, Nimado, I Masi the Giti, I go Imam Yamalay, Mahoi. Mayamziga Tanutoga Matunga Atopana Nagumba Wakan Tipale Gasu Imaway Keka Mayamama lady Likem Zida Aquina Layadana Tanutoga Wakan Tipal Kanuzi Haduazi Aizumasi the Giti Tonapana Imalevaki the Maka Tawai Tarasu Imalevaki the Maka Tarani Apunbo Waina Imaway Mayam lady Imawega Lau Puna Amatan Lominazi Haina I Kanoda Midiagi Manga Kamzari Tengmang Kongchat Aduga Mari Lenana Imagi Mairagi Convener Tokchom Suzatan High Relief Camp Sing da Changsa from Loriba Ichil in Pumnamag Maralamata Late Maral Laitana Karigidamak Society Togatoribano Maramaduna Tonga Tongan by Relief Camp Sing da Changsa from Loriba Ichil in Singna Society Toge Haibagi Wakalona State Hadopio Madugi Mahud Aikoi Punna Center Amade State Lenga Tana Bakolau Oina Laumina State Haukibatang Taruktasu Kwaktada Hangba prefabricated shelter home da Changsa from Loriba Inmet Ama Society Toraga Lakidaba Ado Tamoi Sokna Nuaike Haina Suzatana Makataki. Really came the lay, Bapuna, my cake could among the lay, Bapuna Makima found the Sugasi, Medagi through the message, I'm a thousand people say,
मसी तसेंगना थमोइदगी असेंबदो थोलगा सुइसाइड हाबा वखल से थादु पियु मियोय बेगी मपोक से यामदा वाना तांगना फंगबा मियोय मपोनी मी अमा ओइना पोम बेगी थौदांग खरा तौरमगा थवाइना पोंथा ओइगिबदो मदुने हेना लाइबा फै अदुना अखोय पुनमक मानरगा होजिक मखोइना सानरिबा पोट खुदिमकसे यादि हाइबा मखोइना दु खंगलबा मतमदा मदुगी लांदेंगनबदा सिगिबदो अदुना हेना चंगला सरका काबा हाइबदो ओइदोइनी अदुना सोंदा बिगनु नरान लेतना नरान दंदी फंगबे यारोय अदुना आइगी इरान करिनो हाइबा क्वेश्चन हंगबा मतम यौरे होजिति था 10 मिली सुरे कनानबु खांगदना लेबा ngमदोइनो अदुना मरम ओइरगा लाइबिरिबा पुनमक सोंदा बकैसु यारोय इरान लेतना इरान थंजन बाहाबा पोतुनि मोरे तौरिसे अदुनि कनादा ताइनबा ताइ अखोइगी स्टेट सरकार अमसुं सेंटर दा ताइनगदो पोनी ममांग था जून के तांग तरुकता कुकी खुलाई पाइबा सिंह हाथोपीख्रबा सोइबम सरत की मिहाता चेनबा मियोय सिंह अथुबदा पुथोकदबनी हाइबगी डिमांड तौरदुना ngasi जिरीबाम की उचाथोल कम्युनिटी हॉल दा मियामना वाकत मिफम चतखरे मिसी एसिगा मरी लेनना सेम किबा JSC against the brutal killing of सोइबम सरत सिंह की मीटिंग मकादा चतखिबा वाकत मिफम मदुदा सोइबम सरत कुमार की मिहात पखुदक्ता फागदबनी यलहोमी सिंह दा सिंगनरपा लेमना थारोय नार्को टेररिस्ट मरुफंगना मुथतकदबनी अमदे मणिपुर की अपुनबा सक्तम काइबी यारोय हाइबन चिंगबा खोलाव के अलाउके वाकत मिफम मदुदा सरुग याकिबा JSC के एडवाइजर H धोनी मिटेना हाई सोइबम सरत कुमार मिहात का मरी लेनना सेम के बाद JSC असिना जिरीबाम के पुलिस गेस्ट हाउस ता जिरीबाम डिस्ट्रिक्ट की DC SP तमेंगलोंग डिस्ट्रिक्ट की SP अमदी अतै ऑफिशियल सिंह यावना वारी सानखे मदुदा सोइबम सरत कुमार हातपदा चेनबा मियोय सिंह चयोल अनि की मनुंगदा फादुना लोगी ओइबा चेराग पिगदबनी हाइबा वाफम मसिद यानखे वाफम मसे ngasi फावबदा थबकतो ओंथोरक्तबा मरमना ममांग था जून के तांग 19 के वाकत मिफम असी वाकत मिफम के खोंजंग असी चंगसिनबा हौरकपने ngasi famliba wakat mifam asina aroibasu oiragane JSC ga yanakiba wafam sing thabakta onthorakta batarabadi makata ba khongjang changsinaba lauthoklagani haina doni na makata na phungdokhe jungi tang tareta jiribam gi praja khoisaunareba miyamna apunba joint action committee ama semdana lepphibadagi jungi tang mapanda jiribam police ki guest house ta jiribam DC jiribam SP Jiribam, Tamenglong Jiribam, DIG, Army of Shar Yauna, Manipur Sarkar Masung Jesiga, Agreement Taunukibani, Maramdi Chayul Anigi Manunga, Mihat Paparaga Piva Haina, Mihat Pagi Maming, Mahana Tongba, Gari number Nachingba, Equation Sarkar the Sina Jagrabani. Adu Ngaship Hobada, Karigambamata, Tavirak Tabana, Jesigi Makai Dagi, Nasilisang Shitna, Nasinimitarani Toy. Tarani toini chupna ikoi wakat mi pham chatha jarakpani ngasi phawada sarkar ge maikai degi karigumba awanungai gi pawmata phangma ngamdri masina aikoi wakat mi phang bi aroi badi ngasi oirani sigi makha taba sidi she so mayam gi mateng lauraga makhal makha ayamba hongjang kaya lepp leitana sangsilakhi gani अखोगी पोथोक तब यादे अखोगी समितलुन लेतब यादे हाइबा पानमदा पांबैन लुचिंबा UNLF के डिपार्टमेंट ऑफ ऑर्गेनाइजेशन ना सिंदना था सिगे तरेतगे नुमित मरिनी चुपना कल्टिवेशन ऑफ स्किज़ोफिलम कम्यून कंगलायन एंड प्लूरोटस मशरूम्स ट्रेनिंग प्रोग्राम में सेलुशन क्रे थौबाल डिस्ट्रिक्ट की YTB लोकल दलेबा लुप असिगी कैंप ता पांगथोकिबा ट्रेनिंग लोशन बगी थौरमदुदा पांबैन लुचिंबा थौबाल UNLF के डिस्ट्रिक्ट सेक्रेटरी लिगला ngamba फोक्स मणिपुर के प्रेसिडेंट TH मनिहार वाइस प्रेसिडेंट BM याइमा शाह मणिपुर वुमेन फेडरेशन के प्रेसिडेंट KH शिनी सेक्रेटरी जनरल डेमन तखेल मयुम अमदे महिला मंडल लांगाथेल खुनौगे प्रेसिडेंट सेंजम सांतिना अथोइबा मिथुंग सिंह ओइना सरुक्या खे थौरमदुदा फोक्स के प्रेसिडेंट TH मनिहार नहाई मतम अमा अखोगी इपाई पुसिंगना मसागी पोथोक मरांग काइना पोथोकतुना मिपाल तांगदना लेरंबा अदु ngasiди मिरमगी पोथोक पुसिलक्ट्रबदे हिंगबा वाबगी फिबमदा लाक्ले अखोइसु पोथोक मरांग काइना पोथोकदबनी हाइना चंगसिलक्लिबा पांबैना लुचिंगबा UNLF के खोंजंग असिदा फोक्स नसु मटेंग पांगने अदुंगै चही तरेत खुंताकपा मतमदगी हौरगा ngasi फावबा मणिपुरगी लुचिंगबा क्याना पुक्चल खोइजल तिनदबना मणिपुरी सिंगना
tangka kayada awaba nangkiba amade ngasi fawba mikha ponbagi chaiting fangliba si aikhoi khudingna khangmina si haina mahakna phongdokhi अखोई मतम साल सुम थबक तौरपसीदा अखोई की अवाट पसे सेंथोक लबी लेरतब मीसिंगसे मयाम की नेदना मणिपुर की ngंफै कायबे आरोय लोंग लिप मणिपुर लाव चपजनदी कोई न चपय हरतब ए मागी युम पोरा कांदा मागी फैमिली पोरा कांदा मागी मसा मसुसिंग लेरा कांदा मागोदा अतताय हैबदो युम पुनबगी अतताय से ला कांदा छोरोतो लावरबो अमदा लावरबदो मधु हये कानरतब सिना मरम ओरकांदा अखोई लेबाक यामगिसु तौसिनुगा इसागिसु सेंथोक लबी लेननबगी वाखलनदु थादरकांदा अखोई सेंथोक लेना आई हिंबंग ननबगी पाबैदु सिना दरकांदा अखोई थबक तौसेबगी वाखलनदुदा फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन जी अखोई लिंखचगिबनि Thauram aduda saruk yakiba Federation of Civil Society Fox ke Secretary Angom Punil Kumar Nahai training program asi maru oina aikhoi lamdam asige senthok leizatraba ima ibel sing amadi ichil inau sing da tangai fadna jengom amasong kanglayan thabagi knowledge ado piraga masa gi senthok lambi amamam semnabagi wakhalon da pangthokpani haina phongdokhe hojikti khange aikhoi ne kari thabak tobo yai अखोई मणिपुर की लेमाई सिटी सना लेबागनी सना लेमाईनी मणिपुर की लेमाई दा मणिपुर की लेबाग ता सारा दबम ता लेते अदु दनतना ngasiदी मणिपुर बो नमजन थमिबा मियान चा सिंगना मणिपुर की लेनुंग दा लेरिबा खोरी सिंग खंगदना ngasiदी खोई तैरबा मचिम बांदुदा मु तैरगा नुसीबा सादुना कयाम सुंगांगा बनी अखोई मसी पुना मंग खंगबनी ngasiदी अखोई नजो अखोई मिकअप थोपदा का ओरे अखोई मिकअप थोगा अखोई खोनी सिंगजो लनम नक्ताक तौदुना अखोई खोनी हुरान बे यारोय लथोकी बिसु यारोय पाउगी मरथना तेन ब्रेक अमा लौमिनसे Times of Manipurtom TVG News Anchor खरा लौजगनी थवा यावब सिंगना थासिगी कुनफावगी मनुंगदा इसा इसागी रेज्यूमे Tom TVG ऑफिस ता थाजिन बिरउ एक्सपीरियंस लाइरबा एंकर सिंगदना हेना कुदोंचाबा पिजगनी अकुप्पा मरोल कवासम लेकाइदा लेबा Tom TVG ऑफिस जगे खंगबिबा यागनी ब्रेक की मतुंगा म्याबो अमुकना तराम नोक्चरे मखाताबा पाउसिंग पिजरी स्टेट अमरी सेंटर की लुचिंग बसिंगना स्टेट असिदा तंगदु लेताबा हंजिलकनबा थबक पाइखतपगल लोइनना अथुबा मतमदा स्टेट असिदा एनआरसी चना हन्नबा थबक पाइखतपियु हाइना पीस एंड डेवलपमेंट कोऑर्डिनेटिंग कमिटी पीडीसीसी खुंद्रापम की प्रेसिडेंट लैमपोपम जोइना फुंदरखले मणिपुर प्रेस क्लब तंगसी पांगथोपा पाउगी मिफम अमदा महाकना मखाताना हाई ममांग चहिगी मे अहुमदगी हौरकिबा इरांग असिना मरम ओइरगा मियोय कया पुनसे मांगख्रे युम कया तांगोय ओनख्रे इरांग असिना मरम ओइरगा मियोय लिसिंग हुंपुगी मथक्ता लांजेनदुन लेरी असिगुंबा तानफम असिदा ऑपोजिशन पार्टी कांग्रेस के लुचिंगबा खरना टीवी चैनल सिंगदा अरानबा वाफम कया फोंदोपा असिना मिटाई सिंह लाना उहनबा मचाक अमा ओहले अमरोमदा ऑपोजिशन पार्टी के लीडर राहुल गांधी ना स्टेट असिद लाक्तुना रिलीफ कैंप सिंह द चतुना मियोय कयागा उनख्रे आईटीएलएफ की माइकेदगे मखोयगी ओइबा अपांबा कयागी मतांगदा मेमोरेंडम अमसो पिशनकिबा लेख्रे अदुबो महाकना मियामना पांबा वारुशन अमा लाक्नबगी मतांगदा करियमता फोंदोकलमबदि लेखिदे मसी लाइबक यामना थिबने कोर्ट इशू की मतंगदा करियमता पलमदबा से अंगप फावे मियामना पांबा एनआरसी चनहलु हाइबा वाफम अदु अथुबा मतमदा थबकता ओंथोकनबा मरी लेनबा सिंगना होनबियु हाइनसु माकना मखा ताखे एमपीसीसी अमसुंग इंडियन नेशनल कांग्रेस सेंटर अमसुंग स्टेट की लीडर सिंह दसु ओपोजिशन होइना लैबीबा ओरगदी लैबीबगी लैबीबा तौबम थोप तौबा मतमदा मणिपुर प्रजागी ओइना अपुनबगी खोलाउसे ताबीबगा लोइनना खोंथांदु थांबियु अदुगा मणिपुर प्रजागी मायोक्ता असुमक लैरगदी ngasi inmate लैरिबा 60000 जे सिदगी हेनबा डबल अवाबा ताननबगी मचाकतु ओइरकनी हाइबजे पीडीसीसी ना थाजै मरम मदुना पुनमंगना लीडर सिंह ने ना मियामना अखोगी हंदकी एमपी अनिसिसु प्रजा अयामबगी मियामगी अदुगमलबा बीजेपी की लीडर सिंह दुना सॉल्यूशन पोरप ngamdrabnina नखोय अनि चलो
aduga parliament da tana ba yaba tanaro law ba yaba lawro aduga peace to porokna nabagi hairibi issue sing ase nakhoi nu pukat kadabani haibje CSO mayam ama imai ben section kaya na hai gibani adubu madugi ona taina bada ngasi adumak phongdorak pol leitri lamdam asidagi drug marufangna muthatpagi thabakta furup kanglup khaidana drug lalonba sing marufangna muthatnaba hotnaragani haina lalholop socialist revolutionary party sorepana miyamda khangali lakle lo na thinkraba lalholop asigi publicity and organization secretary MC yaifabina khuje piduna thadarakpa cherol amana hai lalholop asigi ahanba chatharakpa Kongjang oina drug lalonba sing lakliba tangkun fawbugi manungda sorepaga wakal taminagadabane karigumba hairiba matamasida lakpidaba tarabade sorepana pirakpa cherak masana lawzagadabane hairi sorepana drug lalonbaga mari lenana kauriba myoising adude ketrigaw makha lekai yumkhaibam leiraktage burano ketrigaw makha yumkhaibam leikaidage thoibi Ketrigaw Makha Yumkhaibam Lekaidagi Rubani, Ketrigaw Awang Chandam Lekaidagi, Muyai Atopaming Mithun Atopaming Akbar, Ketrigaw Makha Yumkhaibam Lekaidagi, Iri Atopaming Azmir Yumkhaibam, Ketrigaw Naharup Thongkong Dagi Salim, Yumkhaibam Ketrigaw Makha Lekaidagi Azmir, Yumkhaibam Ketrigaw Makha Lekaidagi Iki, Komidok Dagi Santi Mapuroibagi Ming, Anari, Lilong, Atau Kong Digi, Muhi, Kabaisoi, Mayai Lekai Digi MD, Ibe, Atopaming, Item, Atopaming, Faku, Kabaisoi, Mayai Lekai Digi, Kamba, Atopaming, Nazir, Komidog, Karong Tong Digi, Akbar, Komidog, Karong Tong Digi, Amu, Kabaisoi, Karong Tong Digi, Zakir, Atopaming, Kala, Minutongi, Hata, Tilipati Digi, Hazi, Samu, Mantripukri, Paubak Chowdagi, Jila Manoj, Komidog, Sorok Mapan, Pangaidagi, Samir Saha Atopaming Amu, Kwakta Kuman, Bishnupurdagi, Yaima, Kwakta Kumandagi, Alimudin, Mantripukridagi, Firoz, Komidogdagi, Mamta Arabte, Taubal Kiamdagi, Housingna Uripok Deleiba, Surchandra, Taubal Wangkemdagi, Contractor Chandrazit, Taubal Ningombamdagi, Ibomcha, Taubal Moising Awang Lekaidagi, Hanagi Pradhan, Dr. Taubal Moising BOC Dagi, MD, Kayam Lopal Mayum, Moising Itat Mapal Dagi, MD, Sukur, Kurai Soibam Lekai Cemetery, not AOC Dagi, MD Zamir Atopaming Chauba, Moising Itat Mapal Dagi, MD, Aslam Khan, Moising Itat Mapal Dagi, MD Kobir, Moising Itat Mapal Dagi, MD Sagir, Moising Lobuk Mapal Dagi, MD Samu, Moising Labuk Mapal Dagi, MD Amir, Moising Turel Wang Madagi, MD Amutoy Atopaming, Naha Tomba, Moising Masjid Tagi, MD Musha, Moising Masjid Tagi, MD Taimur, Moising Awang Turel Mapan Dagi, MD Azad Khan, Not AOC Infal Dagi, Tampa Hotel Gi Proprietor, MD Alimuddin, Kwakta Dagi, MD Bharat, Borayang Bidagi, Hozikna, Hafiz Hatta Dalaiba, MD Khamba, Hatta Yaripok Colony Dalaiba, MD Ayub Khan, Taubal Mela Ground Dagi, Michael Atopaming, Toyai, Yaripok Ningthonai Dagi, Jinan, Moising Mamang Lekai Dagi, MD Ibungo Hazibu, Moising Mamang Lekai Dagi, MD Amir, Moising Dagi, MD Mahamud, Moising Lopal Mayum Dagi, Purnima Begum Amasung, Moising Lopal Mayum Dagi, MD Irshad Ni, Mayai Kabat Chinjak, Ting Bagi, Kongjangda, Sorepana, Kanglo Furup, Kaibagi, Wafam Lake, Drug Lalon Bapumna Marufangna, Mutat Nabagi, Jangsil Lakliba, Kongjang Asida, Miam Nasu, Mateng Pangbiduna, Aikoi Gi Lekai de Riba, Drug Lalon Basing, Kangdok Minaduna, Lamdam Asidagi Drug Marufangna, Mutat Bada, Miam na Mateng Pangbiu, Haina Cherul Asina Makata Rakli.
Pangai Laiba Saraswati Institute of Management and Paramedical Sciences da Sel Gidiman Lakpa Madi College Asigi Chairman da Aki Akang Pirakpa Tawung Ado Yaning da Bafungdukuna College Asigi Mahiri Amadi Oja Singh na Wakat Mi Fam Kray Institute Asidi Mahiri Amadi Oja Kiana Sarup Yadna Ngasi Pangai Kaitel da Pangthukiba Wakat Mi Fam Aduga Mari Lainana College Asigi Administrative Officer Moirantem Monica Nahai College asi kumja English ngani supna tara taruk take ngasi faubada forensic science radiology and imaging technology medical laboratory technology BSc nursing B farm D farm operation theater technology na chengba lam singda mahiroi kaya takpi tambiduna lakli Mamang Jahigi me ahum degi Horakiba Irang Hamadi, Handak Lamda Masida, Tokiba Sing Chawaduna Madam Oidaga, Relief Camp Sing the Laiba, Mahirikaya, Free Hantana Low Ribane, Cherak Asida Institution Asida Sel Gidiman Amadi, Kihan Kanghan Bagi Tawong Chatarapa, Asina Oja Amadi, Mahiri Sing the Mipaiba Pokale, Tungi Yumbi Oigadoriba, Mahirikaya Gi, Mahai Tampam Sangda, Chatarakli Batawong Sing Asi Lepiu Haina Mahak Namakata Ki. Kogi leba ki situation jina maram moraga kogi mahi masing tambang ngam draba student kogi relief camp da leba student sing jo koina free admission provide to bogol loina na ngasai college da admission to raga ngasai free admission piraga koina student no still continue to raga moi last year dagi continue to boduna handa chahijo kogi relief camp da leba student sing free admission provide to ko so continue to halli aduna ngasai maige khuding magtagi taiba pressure ro koidagi kitang komthok biraga kitang handa biraga ngasai leiba students sing da free education zone ama pinanaba ngasai makogi mai masing tambada staff sing da panic oiraga di staff sing da ngasai leiba teaching staff sing da koirang ko shaw na ba leiraga di ngasai students sing da lai mai masing fazana takpa ngamoi drive gi akoi mi paiba ma poglakpa aduna leiba staff sing da panic oidana ba koigi free education zone sida atoba sector ga mari leina bidi akoi khara khanda ba ngamasu ngamagasу ngasai education ga mari leina sector sidadi ngasai leibiriba maikai khuding maktagi nolukna haijari madudi ngasai akoida awabu oigadoba pressure me ama pibi ganon haijari Amaromda College Asida BSc Nursing Tamliba Ngasepam Santos ko ba Mahiroi Amana Hai Sel Lektabana Maram Oiraga Mapal Lamdam Chatuna Tamba Ngamdabadaki College Asida Tamlak Kimane College Asida Relief Camp Taleba Mahiroi Kayamaso Mahik Tamli Miamgi Togal Tauriba College Asida Sel Gidiman Taurapamade Kihan Kanghan Ba Asi Taubigano Education Day Free Zone Oina Lehen Bio Haina Mahan Makataki Aku sih tengah sih pamnu lagi me atai kerjasama te ayam aku sih college itu tamcari bersing atai aku laya anak ayam mengatakan ni apalun tu tambung ambil apa aku isa maksud palun cakap apa tiga mai first time sawa apa tiga sigi college na ada mai first kera handai kami ambil yang naruh kati sida tu tamcapung apa ni oh tu na sida ayam aku mana apa cing relief tu lagi tu tambah suyau itu tu ayam aku ke ini teknik itu hanya aku sih lagi na ama di sini orang aku education aku tambah kita back tahun juga nu hanya sih tambah Sega Road Konjeng Hazari Lekai de Leiba Ima Trust na Akampad Idols Girls College Relief Camp ta Tengbang Polam Kaya Kusina Kre Tengbang Kongchet Ado Ima Trust ke President Wing Commander Raj Nikanta Vice President RK Vijayalakshmi Amade Member Oina Marzit na Luchingna Trust Asigi Thomi Kiana Relief Camp Asigi Committee da Kusina Ke Kongchet Aduga Mari Lainana RK Vijayalakshmi na Hai Ngasigi Tengmang Asi Pidringai Ge Mangoinana Mamang the Sutras Asina Tongan Ba Tengmang Kaya Pi Kibalai Kre Pumnamag Asigi Matakta Trust Asina Delhi de Leiba Manushree Foundation Ga Kutsam Naduna Anga Kunitoida Kudong Chaba Pinaba Maming Thakre Makatana Manushree Foundation Ge Thomi Madhu Kasper Ga Tanaduna Angang Cham Ge Matakta Kana Bapina Basuhonare Ima Trust na Ichaw Mayuk Nariba Nagaram da Mateng Pangkre Haiki. Manipur State Apex Cooperative Housing Society Limited ta affiliate tauba Primary Cooperative Housing Society Singi Oiba Mifam amang asi Manipur Press Club ta pangtokre Tongan ba Primary Society
Kunnipan Romna Saruk Yaduna Pangtokiba, Mifamaduda SC Housing Cooperative Housing Society Limited ke President KH Gaurana, Mayai Tangbal Loki, Mifamaduda Financial Resource Latana Amadi, RCS ke approval Yaudana Anoba staff Kuntra appoint Toramba, Apex Longa Mari Lenana Kangon Kaiba Munda, no due certificate issue Toramba, Apex Society ke Board of Director Manga resign Tokiba, Board of Directors ke Mikhal Kanglon Kaina Pangtokiba, Kumja English Ngani Subna Mapandagi Horaga, Apex Society Asigi, Audit Balance State Putopa Ngamdaba Amade, Chahi Kayadagi, Annual General Body Meeting Kaudaba Nachingba, Hiram Kayagi Matangda Kanake. Irecha Singidama Kathoklaba I Haiba Wakalunda, Bishnupur District Taubul Mayai, Laikai Degi Tokchom, Resap Kauba Naha Amage, Taranipan Suba Mapo Kumanga Mari Lainana, EP Bagi Tauram Amaga Loinana Awareness Program among us, Janimski Blood Center da Pangtokre, Green Brigade Manipur Institute of Development Studies Manipur, Indian Red Cross Society Bishnupur Branch, Life Savers Manipur, Nehru Yuva Kendra Bishnupur Amade, Blood Center Jenims Ka Kutsam Naduna Pangtokiba EP Bagi Tauramaduda, Mioy Tarani Toina EPK, Tauramaduda Blood Center Jenims KMO in charge, Dr. K. Surjit, Nehru Yuva Kendra, Sangratan Ge, Deputy Director Dr. Salam Dana Amade, Green Brigade Manipur Ge Founder E. Premjit na Atoiba Mitunglen Singh Oina Sarugya K, Tauramaduga Mari Lainana E. Premjit na Hai, Pokpa Siba Natraga Maru Oiba Thoram Kudingmakta Asigumba Kanaba Hiram Ama Ontoktuna Mipum Kudingmak na Saruk Yaduna Pangtok Labade Lamnamasida Igi Awatpa Lairoi Haina Mak Namakata Ke. Kwakta Sericulture Training Center the Labor Prefabricated Home the Labor Angom Prem Kumarna Masa Matanda Thauri Yandana Sizakiba Thodok Aduga Mari Lengana United Committee Manipur UCM Moirang Unit K Mehut Singna Relief Camp Ado Senariba Committee Ke Convener Irom Ibungo Amade Inmen Singa Unadana Wari Sanakre Haina UCM na Thadrokpa Cheryl Amana Fundurakle Cheryl Asina Hai Wari Sanabaduda Committee Convener Irom Ibungona UCM Ge Thomi Singda Fundurakpagi Matuk Inna Laikedraba Angom Prem Kumar Ge Apopa Diabetes patient ne Mahak Housing Relief Camp to Lairi Amade Prem Kumar Ge Loina Bina Examana Duna Labane Mahaki Machanupi Aniso Relief Camp to Labane Prem Kumar Ge Imungase Laita Lairana Henjilakpa Made Ana Aye Kaya se Lying Naba Hotnabada Santok Lambi Laitabana Awaba Kaya Mayok Narakpadake Prem Kumar Masa Matanda Sizakiba Oirambi Yai Asigumba Laibaktiba Todok Sing Asi Makatana Toktanaba Relief Camp to Lairiba Sing Ge Santok Lambi Amamam Lehanaba Mari Lenaba Sing Simbio Hangduna Laiba Lobuk Singda Matam Matam Gi Oiba Manama Sing Tahanduna Masagi Santok Lehana Bapambai Amamam Pibio Hainaso Irom Ibungona Fundora K Haide Unabaduda Lake Hidraba Angom Prem Kumar Ge Imung Manungda UCM Ge Maike Dige Angamba Matingso Panglam Ki Hainaso Cherola Sinamakatari. Miyam da sel ichang changdana laying nabagi kudong chaba pi nabagi panam da ngasi singzamay saugrak pam laikai at Life Healthcare and Hygiene Institute hauna bi matung inna hangdokre Manipur University Department of MEMS K HOD Professor CH Ibohal Maitaina Ribbon Kaktuna at Life Healthcare and Hygiene Institute hangdok kiba aduga mari lainana at Life K founder member Okram Romitana Hai ngasi na hangdokliba institute ase free medicine, affordable treatment, best cure and timely prevention haiba motogi makada chalaigada ana layangi lamda leiriba awat pasing ase khara makai menkhatpa ngamnabagi pandamda institute ase linkhatpane sel laitabana maram oiraga layingba ngamdaba miyoi kaya leiriba asigi yenglaga institute asina OPD charge ase lupa chama khaktamak lobane masigi mathakta institute asigi oina lupa Chamanga ge membership card ama thamle
ꯀꯥꯔꯗ ꯑꯁꯤ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯥ 6 ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯂꯦꯝꯅ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤ ꯂꯣꯏꯅꯅ ꯑꯈꯟꯅꯕ ꯑꯅꯥꯕ ꯈꯔꯗ ꯂꯦꯝꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡꯁꯨ ꯄꯤꯒꯅꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯦꯠꯁ ꯂꯥꯏꯐꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ free medicine aduga affordable treatment best cure aduga timely prevention haiba moto juda tawjagadawne kaigino da akoina timely affordable treatment tawragadi best cure aduga timely prevention haiba je phangba ngamgane na khanje akogi lairabana akogi paisa leitraduna layengdana lebadagi naba phattabado adu dubu khatang fa ko hanjage haidana aina ngasagi OPD charges yamna marginal oina lupa chama khatak longzaraga aduduga free medicine piraga aduduga madaidagi akogi kaji kaino se membership card ama leijai membership card sina tha taruk buk chatli amuktang khak logi da lupa changa logi basina tha taruk yengbiba adum lakpa yaga Singzamai oinam thingel mapada Imphal Turel ge longnambal kaibedagi thokiba ichaw aduna maram oiraga awaba tahoraba miyosingda TSDN Imphal ge managing director P Dipuna mating pangkhre ichaw aduna sokalaba miyamna hojek changjafam loduna leiriba oinam thingel community hall relief camp ta pangthokhiba mateng pangbagi thoram amada Turel ge longnambal kaikhiba mapa oibadagi chauna awaba mayok naribi oinam ritam song relief camp asida dipuna chakthong gas set ani cheng amade thaknaba afaba ising mateng pangki tengbang adu gidamak club asige member ke H Beronana thagatpa phungdurakle adaki tang ani amasung tang ahungi ahingi lonaba ahinga sida thoning daba sigunaba ising chao se yamaruina sokhi no famse koi chanpi pakhongge mingwena paramada koi ima hemawati ko magi manungdo haina soe adubo soiba mafam sidabudi hena awana tare ba pochida ngasagi imungda soga su laikai di ising thumani loi sokpanina koi tang taret tagi onam thinge leke mana hangjare hangi ba pochida mayamna asigunobasida mateng mayamsu phangiko matang khaidagasu ngasigi oina kogi TSDN chingmeironggi inaudipu managing director gi kotangda asigunoba maman yamlaba gas set amadi ising alu thum yadi gas cylinder adagi thau nu mayam pubiraga mateng pangije sidagi henba kogi miyoibada dan toningai laiti hay ko haijaba loinana kogi inaudipu bu tau thabakta mai papo oisunu haiduna dedikim gi thamiti maiketagi kongukta Saknai raba saisakpa furai latpam iboyai masar mana manung matam chadana lekidabada lalit kala sangamna awaba phungdurakle hiramasiga mari leinana lalit kala sangamge secretary laimayum Devendrajit Sarmana khujek piduna thadarakpa awaba phungdokpagi cherol amana hai lalit kala sangamge member oza amate mahairoi singna awaba phungdokpagi mifam amanga se pangthokre Laikidraba oja se award kayana leitengkiba thoidok hendokna saknairaba seksakpa amane mahak academician ama oina matam sangna mahai masin tambidana lakhe mahakna laikidaba se lamdam asigi oina chauna mangzaba amane mahakna laikidabada minute ani tumina leptuna awaba phongdokhe amate imung manungna thengna horiba awabadasu lalit kala sangamna saruk yari haina so cherol asna makatari Nifumatoi Suba Inter-District Championship 2024 lakpaga iroinana badminton sanaroi sing khanaba trial selection tha sigi taramarida ESU Indoor Hall Wangkhaida pangthoklagani haina Imphal East District Badminton Association ge Secretary W Amusana Maitaina thadarakpa cherol amana khangalakle cherol asina hai IEDBA da register tauraba sanaroi singna soifadana trial selection asida saruk yagadabani championship asida direct entry ge khudong chaba piroi tha asigi kunhumdoi degi kuntaret fawba pangthokadaba Humfunipan Suba State Open Badminton Championship ta saruk yagadaba sanaroi singna so tha asigi tara humdoi fawbugi manungda mari leinaba che chang khudingmak thazil lakadabani haina cherol asina makatari
अरोइबदा मरुओइबा पाउ अमुक हना पिजरी मणिपुर थोक्लिबा इरांग असिगे वारुशिन पुरकपदा हेना कुमांग चाउसिनबा नाकल अनिमकी ओइना वारी साबा हौरे हाइना चीफ मिनिस्टर नौतम बिरेना फोंदोखरे ngarang el hangjol khuldegi security force na pagalakhiba kokila lawlop amagi maru oiba kadar ahum adu NIA gi akhnaba charter plane amana Delhi da pukre Manipur lenga ke minister amana Rahul Gandhi ki matang da thamkiba wafamadu political matter oiba watpani haina MPCC ki legal department ke chairman Sanauzam Shyam Charan nafunduratli Kunmari Suba National Fish Farmers Day ki thauram ngasi ICAR Research Complex for NEH Manipur Center na sinduna center sigi campus ta pangthokre Dhanamajuri University Students Union ke Mahairui Singna ngarang dagi changsil laki ba khuthang chara hen bagi khongjang makhat chathari Amade Jiribam Kangpopi Churachanpur Amade Kakching District ke tongan ba mafam sing dagi security force na khusukula kya marong pagat pangomkre Matang isang ngasigo inadi Times of Manipur gi Manipuri Paulo Shinjare Mijeng tabiri papum na makpu CHAPLINA MAISNAM na amukan na krumsari